Manipur THAMLIBA President's Rule ase proclaim TOUNABA Statutory Resolution ama Union Home Minister AMIT SHAH na Lok Sabha da NGARANG AMASUNG NGASIGI LONNABA AHING NONGYAI MATUNG PUNG 2 da move Toukhre. Union Home Minister ki move Tourakkhiba resolution ato House na pass Toukhre. House da hiramasigi matang da minute nifurom khana nainaraba matung da resolution ato House na pass Toukhibane khana nainaba da lawmaker nipa na wangang ke amade madugi paukhom Union Home Minister AMIT SHAH na PK khanaba adu haurakpada Congress ki lawmaker Sasi Tharoor na hai mahaki party na Manipur da President's Rule thambada sogatli atu moinamak khongthang asi mafam adu da tangdu laitaba hanjil hannaba paikhat kadabane Manipur law and order ngak sengadaba singna mathau tawdre haukiba chahi ani rom asida singthaningai oi ba action amata laukhide Manipur President's Rule thamkhiba asisu State Assembly mifam pangthoklamdaida Chief Minister na resign tawkhraba matungda thamlakhibane matam aduta Congress Party na no confidence motion pukhatnaba sem saduna laikhibane oirakliba fivam aduta maithigani khangbadage President's Rule thamjinkhibane Manipur da housing koriba fivam ase yengsinaba Supreme Court ki judge singna chatlure Prime Minister Narendra Modi na so Manipur da chatuna state adu ki fivam yengsinpham thoi haike mahakna makha taraduna hai Manipur da thokliba irang asida state armory dage khutlai listing humfu amate nongmai maru lakh taruk lom lut Toukhre irang asina maram oiraga state ki summit londa choba chaitheng ama fangle khutlai paiba sing senaba ngamlaktre amade rule of law laitaba lamdam amagum orakle maram aduna state asibo mahausagi fivam da purakpada President's Rule na achopa thodang lofam thoi President's Rule thamba haibase tangai fadabani adumoinamak masna irang asi mapung faba waroishinama puraknaba matangai raba khongthang din natte haike wafam adugi paukhum piraduna Union Home Minister AMIT SHAH na hai haukiba tha mari romasida Manipur da major oiba pamdaba thodok amata thokiba leite proclamation ase Manipur da President's Rule thamkraba matung tha ani ki manungda pukhalakpane Manipur da tangdu laitaba hanjinaba hotnabada matta oina punsinduna hotnaminasi haike nakalamarom Manipur da thokliba irang ase lengak namatik chana amade matang chana laksenba ngamde hairiba ase aranba wafamni haina phongdokladuna Union Home Minister AMIT SHAH na hai irang adu laksenaba hotnabada lengak na lokhatpham thokpa thabak khudima khonglei thuna lokhatke High Court na order hek pass tokbaga security personnel kaya airlift tokhe maramaduna lengak na action lokhatpada thinthakiba leite mamangda so Manipur da kanglop ki irang kaya Toukhre adubo Congress ki matamda thokhiba irang aduga hojik thokliba irang asiga khudang changdam nabagi kanaba leite center na Manipur ki irang ase laksenba ngamdre hairiba ase yumpham yaudabani mamangda su chahi manga dagi tara fauba sangthakiba irang kaya ama Toukhre opposition na irang ase politicize tobigano mamangda thokiba irang sing aduda matamadu ki Congress ke Union Home Minister na Manipur da chatkhide Manipur da hojik thengnariba irang ase laksinaba maikai animak ke miyoi singa tongan ba Ministry of Home Affairs ke mihut sing na unare maikai animak ka unaduna wari shanabage thaurang paikhatli aikoi ki khwaidagi ahanba khongthang de Manipur da tangdu laitaba hanjil hanba haibasina oigadabani